ngasi numidang wairang phongkiba tuan tuan Manipuri si phongsingi amasum thokiba thawdo wathoksingi maru oibe ipaksing khongacharaga Manipur top channel gi maikaidigi mayamda share tawjagi ahanbada laibak sigoiba COVID-19 update mayamda thamjagi haukiba pung kun gi marida miyoi la ahumga lising kun gi mapan positive oire miyoi lising ahumga sanipan ga humdraga nipan laikhidre Bharat COVID-19 nabi case nomu gi hengalakpaga loinana siba masingsu lepa laitana wangkhalakli Haujuk Power Hokipa Punkun Gamari Mui, La Humga Lissing Kungamapan, positive way but Hangavagaloina, High Riba Pumpa Masida Mui, Lissing Humga Sanipan, Hum Dragon Nipa like Hidre, active case na La Humga Lissing Kungamapani, Na Badiki Parako Masina, La Amaga Lissing Maudrayore, Haujuk Power the Leba Asigi, when upon a positive case, Cror Aniga, La Kungamapan Hele, like Hidaba Masingsu. Lak aniga lising ni pugumapan hele hain agency gi paun hari amaromda North East state singna su COVID-19 positive case no gi henkalak pagalona active case su state ayambada khangwang wang duna siba masing su no makang duna henkalakli hain su pausna makhatana fongdorakli makhasa tharak poina to pamarueba pau khra namo COVID ki ahan ba web ta control to ba ngam khraga ani suba web karigi control to ba ngam dribano haibisi nainaningai oidi Joy Kishan Thangmaiban Kendragi MLA Joy Kishna Haikre, COVID Kahan web the control to Bungam Kraga, Anishuba web Karigi control to Bungam Dribano, Hibisi, Nainaninga Ode, Wapamasim Hanangasipo missing a Unabra Fondo Kibene, Joy Kishana Makataraduna, Langana Miam the COVID Hidak vaccination Kaptopiu Hiduna Lauri, Kab Lagi Haba Matamdana, Hidak Masing Krakakta Piduna Lady, Langana Pidiba vaccination Yang Lagadi, Thangmaiban Kendragi, Botter Sinkapad Sahi Amasangani. Amasum COVID ki test of Hupu Hiraga, test of Basang Fangdre, positive wherever Muyama hospital natraga COVID care center, Pukatpada Punkia Sangle, Masina Asibagi, Hangat Poede, Amasum COVID and Lake Hidraba Mui, Marie Mangagi Matang inquiry Amatauduna, Kari the Soi Kibano Hybrid Tidopa Matam Ode Hanesu, Sri Zoikisana, Paumission of Fundopa Galoinana, Masida Langana Miyang, Sangpam to E. Haikenasu, Pauman and Makatana Fundorakli. Aduga ngasai su mem social media da viral oina ki ba pawma mem na thamjagi Manipura Luhongdui matam leplaba nupi ama mapuroiba oigadoribagi yumgi kar Thouri yallaga siramle Masa yanaduna sielaba matung Luhongdui matam thanaduna phadoknaduna lairiba nupi ama mapuroiba oigadoriba dugi yumgi ka manungda singnaningai oiba mawon Thouri yallaga siramle Nupa amadi maki apokpa police ta surrender tawkhre thawdo asigi matang nupi mayumgi imung manungi maikaidigi mapu roibana hatpani haina irang hawraktuna khosawnaraba miyamna nupa adugi mayum thugaikre amasum laikhidrabi nupi usiwa nasta awang lekaidigi Miss Ruhana Saikun apokpa MD Burhamuddin kawi amasum sienariba nupa aduna MD Saruk Khan Allies Sabir Saikun ngatru apokpa Abdullah Santin Mamang Lekaidigi Amasum Nupigi Munundigi Pamba Pauda, Mahoy and Masama Yanaduna, Sien Song Badigi, Angang Oimali Haiduna Matam Craft Hadona Duna Lebene, Narang Mapuro Oigadoriba, Sarukana, Ruhanabu, Mayumda Pukibene, Adabo, Nasia Yuk Signaninga, Eva Mon Nupa Dugika Manung the Thouri yallaga Siram Kibene, Asiba Haksang Police Laktuna. Lau Taraga, Postmortem Gidamak Zenim Smokta Tamkre, Amasum Laikidrabi, Ruhana, Tamari Angang Amanapuramle. Misi asigi matangna GAC semduna lamda madugi miyamna wakat mifam phamduna miyat pasera piu haiduna kholaw laukre thawdo asiga mari lenana Emoscope ke assistant secretary MD Firoz Khan lusingba kangbu ama victim gi yumda laktuna imung manunggi awabada saru yabaga loinana Ruhana gi misi asida mapu roiba senabra haibatu mari lenaba singna athubara thigat piduna mara leramlabadi logi oiba ahak pasera pigatabani hainasu pausna makhatana phongdorakhi Atopa Pawamana Kusumal Pangaluba Ekoilan Bataradra Pansayet Torban Ketri Lekai Gram Pansat 1 number Taruki member Tadorok Pasirolda Tumdabami Haudopa Lui Matagum Zob Card Ki Kusumal Pangalu Haina Nominini Bantauduna Miam da Kamten Awaba Piram Laga Nasina Madugi O Nataina Bada Weze Saibu Haisi Pulap Natairam Laga Mari Makong Samnadaba Wari Mayam Ama Kwashir Laga Yaglaba nungsagi marakta wana suzariba job card ki kusumaldu malem pumbada thengnariba COVID ki saitheng maraksida awabadu kharada oirabasu kokpa yabadu nathaiba yanaba praja singbu apang musibigi thawang miyamna khak yafam tokte masidi taibang lonset nate aikhoigi oinadi
ngasi miyamgi khusumal matam sana pithokre miyamna su ekhoibu loinana ikai khumnariba TS Bisorjitpu masing thingamdraba miyamgi thaujal phangmusi aikhoidi mamal yamlaba khudolni masidigi henba atai kari spamjade sahi amara subnagi nimit kunga mangani dagina kuntra khak thabak suramadu minister TS Bisorjit RDN PR gi phampaira khibadagi ngasidi handak sahi gi oina sangsata numit humdrani dagina marfu loina thabak sukre so hairi atopa pawmanamo Women Development Corporation gi chairperson PH Saitebama laikidre Manipur State Women Development Corporation gi chairperson amadi Raja Sri Baigesandra Cultural Foundation Manipur gi president gi thausu puribi Sagolban Tera Bazar da leiba Sahit Mudu Mongol gi loinabi Samurai Latpam Saitebama Devi ngasi ayu angan mapung ahum makhairum tabada Rims Hospital da laikidre amasum Saitebama haukibe April taraga tarukta COVID-19 positive oibadigi Rasmidi city da layeng satharaba matung May amada negative oiki amasum oxygen gi sang nemadagi makhatana Rims da layeng satharabasu matung ngasi ayu angan mada layeng bangamdana laikidabani Saitebama khanghaudana laikidabada Raja Sri Baigesandra Foundation Manipur awaba phongdokpaga loinana laikhidrabigi thawaina ingna signa lairunaba thawni khibaga loinana maana laikhidabasi foundation asida achauba awatpa ama oiragani haina su foundation na phongdorakli amana aikhoigi paumina phangba pauna ngarangdagi ngase ayuk phawba Jenims ta Kobina miyoi mari laikhidre haina su pausna makhatari marak thana state sigi wangbra thokpa pawmana khut terrorist ahum Sire Jammu Kashmir gi Antanag Zilada Security Force ka khutunabada terrorist ahum Sire makoidagi khusu khulai kya phangli han agency gi pauna so hari akanaba pawma phangbadagi mafamada security na question duna thamlaga thihumagi operation chathabada nakal animakta khut thongnarakpadagi terrorist ahum adu mafam adumakta sikibani haujik su makhata na mafam adu ahenba forcing thomjinduna operation chathari amasum laikhidraba terrorist sing adu karamba group kino haiba haujik pawa tasing na khangmangamdri makoidagi nongmai amadi maru kya phangli hainisu agency gi pawsina makhatana phungdorakli Manipur gi maru eba pawkhara curfew manungda manamasing yolambasing amadi jwar sanaba miyoi mapan Imphal police na fare ngasi curfew gi athingba thugaiduna athapa khungangi mafamsingda manamasing pukhalaktuna Imphal gi sagwai jamlerak amadi elangmam lekaida yonbagi thabak chatharambasingi mathakta Imphal police station gi OC L ingo sana lusingba timamana drive chathaduna fogatkre faraba miyoi sing aduna phungdorakpagi matungina anganba ayukta lairak phau duna laklaga insang napi sing adu yonbada sendong sauna phangi manamasing adu Imphal East ki Kongpal amadi Samuragi mafam singdagi pukhalakpani so haiki curfew gi athingba thugaiduna pocha yonbagi thabak chatharambagi damakta fagalaba miyoi sing adu Imphal police station na puthoraktuna ain gi thabak lokhatkani so hairi maromda curfew manung ngasi COVID-19 gi SOP phongna thugaiduna Imphal gi Nagamapal Kangzabi Lerakta Laiba Yumamada Zwar Sanabigi Tabak Satharamba Miyoi Mapanamas Imphal Police ki OCL Ingosana Lusingba Police team Amana Paraba Miyoi Singadu Imphal Police Station Puraktuna Makatana Ain Gaba Tabak Lokalagani Haina Supali Makasa Tarakpoina Tentakuma Atopa Marueba Paukranamu Sana Tanaba Polam Sing Pushilagi driver Sing Fusa Ibata Wigano SO COVID-19 gani suba web na positive oiba miyoi sing masing nomo gi asumi hengalakpadagi Manipur Park sana curfew thamjinkre curfew manungda mapan thokpa yadana lairiba Manipur miyam gi sana thanaba polam sing Manipur gi mapan dagi pusilakpa gari driver sing bu security force sing na phubu saibagi thabak chathariba si tawbigano haina Manipur Driver Association na makhatana sphungdorakli Association asigi General Secretary nangasi press ta tholakpa sirol asina hairibadi curfew thamjinkhrabasu miyoibana hingbada sangdaba yadraba polam singdi mapandagi pusilaktaba yadi amasu pose pusilakadaba asi siba sangba nathairaga gari thaujariba driver isil inaw singna pusilakadoribani adobo ain ngak seliba police singnadi athingba piri karigumbara driver sing phubiba yauri TR kaktuna selauri aduga kaktana namduna lawbusu yauri haina supaw man makhatana phungdorakli Losilakpoina to papawmanamu santhi sanjung COVID layeng sathababu doctor amasum scientist singna warning tokre Gujarat ki mafam khrada Hindu singi sanbu laini thajabagi satnabi leibana maram oiraga masada santhi sanjung taisilabadi COVID changloi phanba ngami thajariba si doctor amasum scientist singna tawdanaba section wa haikre makoina COVID ki protocol thugaiduna puna miyam leiduna masada santhi sanjung taisili amadi masina COVID kumba Laina sangma ngamde hairi amasum doctor singna masi afaba khongthang nate amadi atai atopa laina kya pokningai masa oirakani
haina su section wa asi phongdokibani haina paus na makhatana phongdoragli